Ngashi nungdang phongkiba Kangleipak Mairagi Pauche degi maroiba pau khara khangaseraga miyamda khudo tamjige jiribamda chakadariba CM gi khongsek ki mangoni ngashi jiribamda changsingkiba security ki kangude ambush tawsilakpada personnel ama soklei kuki meter singa darakpadagi hauji akambe irang thokliba jiribamda Chief Minister Ambulance tuna district asi ki hauji oriba phibam hakthingani ingsinabage khongsek ki mangoni ngasi advanced security team ama national highway 37 Imphal jiribam lambida jiri tamna sangsinwada Kangpopi district ki New Kaithemambi police station ki manungsana tilaijang hariba mafam asida koki National Front MC ki kanguni chingnaba singna ambush tarakpadagi Maipur Rifles ki person ama sokna hospital lekana khrei advanced security team asina Portland ki kilometer 3 lom chatlaga leiba tilaijang hariba mafam achi yoksilapa matamda hana chingthak kilomduna leiramba KNF MC ki kadar singna security force ki mamang thangba Gari da nomai kapsinduna ambush tawsilakpani madude advanced security team gi mamang thangba gari ki driver adugi manangang gi sarukta nomai na panduna hakchang gi lungs ki sarukta aso apanang lei soglaba MR personnel adugi maming moyangthem Ajes Elias Bobo Jai Kunganifan apopai M Samjai Kawi thangangaram laikai dagi ni hairei soglaba personnel ase khudakta langgo du leiba Sija hospital da pukhatuna haujik laikanari KNF MC gi kangku ni chingnaba sing nomai kapsinduna ambush taurakiba aduda advanced security team ki kanguna so handuna nomai kapke makatana maching yamlaba combined force ki kangu mafam aduda thomjinuna tilaijing gi chingi saruk singda operational chingba chathake hauji phawi oinadi mifami pungi pawdi phangdri paimba yabadi ngarang bharat ki prime minister wasapagi tharamda saru yaroba matung ngasi manipur ki chief minister Imphal tholakre ngasi Imphal tholaklaba matungda haying helicopter da jiribam gi tamakta Imphal thadongnaba sem sarambane Madugi damakta ngasi advanced security team on National Highway 37 Imphal jiribam lambida security ki kangu jiri tamna changsingki bane harive advanced security team asi jiri tamna lakadawri habige pawachi chapchana phangbadagi KNF MC ki kangu ni chingnaba singne ambush tawnabagi damakta tilaijang ki mafam asida ngaiduna lerambage video social media da thaganarakhe lonina KNF MC ki kangu ni advanced security team ki kangu se jiribam tamna thawjilapa aduchu video recording ta hobagi footage amaso social media da thadorakhe VIP protection group ta chatharakhiba attack condemn touwi Usit thouwoi dabagi thawong chatharaklabanina rules of law haiba lamdamni haibadu sengna utkani CM akhoi machel wokhan taminaraga hanagi fibamda halakani khanlambani adubu Usit thouwoi dabagi thawong taraklabanina rules of law laiba lamdamni haibadu sengna utkani haina VIP protection group ta attack tawriba singi mafamda Chief Minister Ambulance akama wafam thamlakte jiribam gi dama khongsang khiba CM gi advanced security team da ngachi ayu Imphal jiribam National Highway 37 ge ko len yoramdai tilaijang khulmanak ta khulai matik chana pairaba kukimeter singna attack tawrakpada sokuna Sija hospital da leng chathariba moyangthem James ki phibam Chief Minister Ambulance chatuna yengsingkrei yengsing khongsa adude attack adugi matangda pamui singna hangba wahangi pakum piraduna Chief Minister Ambulance hai akhoi mase ngakthine hajuna haukiba matam sida ka hena khut handana lakhibane state aside lengak leitabago musi thawoi daba mawongde chathar ariba attack asida khangduna leiroi CM gi kamboite attack torapa haibachi CM amasung lamdam asigi miyamda attack tawbane phiba masida the rules of law lei haiba lamdam ama oibagi chapchaba thabak tawgane masida lengakta kanana sagoli khanbiro amadi miyamna su mating pangbiyo haike amaramda haying laiba popa numita jiribamda chakadra haina pamisingna hangba wangda karamba matamda chakane haibada chapchana hayamdrabasu matang chana khangalakke haina Chief Minister na phongdoramkhe Prime Minister na Manipur ki issue athubada loisinaba hotnabiu haina BJP Manipur founder member Chandra Kumar na appeal tarakle Narendra Modi ne India ki ahumlak suba oina India ki lenga parabanina Manipur ki issue athuba matamda loisinaba hotnabiu haina Bharatiya Janata Party BJP Manipur Pradesh ke founder member Asam Chandra Kumar na appeal tarakle ngasi Manipur Press Club ta pangthopa pawgi mifam amada wafam asi phongdol aduna Chandra Kumar na pamui singda hai kumjali singa maga sama panifuga nifandagi hauna BJP ge thabak tharom khudimakta saruk yaduna matam kunyadagi thaumi ama oiduna lakke BJP ge tonga ba thaumi kya ga su minaduna ngasi phaba punna thabak pangthokna lakni Manipur da hauji tholiba issue sing asi matam chana lochil haudavana khosaungnaraba Manipur gi miyamna BJP bu para amatambi ge habegi matagom masagi apamba candidate vote hadaduna Congress na chauna mai papangamkhibani adubu BJP party na
Manipurda maithiba nanglavasu ninghanaba tawduna pungning thawgatuna ngasi fawba lakhi Lok Sabha mikhala mai paktuna ahumlak suba oina Narendra Modi na India ki Prime Minister oibagi wasak laukraba Prime Minister na Manipurda laktuna Manipur ki hauji oiriba pibam asi yengsimbiduna sai ama helaba lan asibu losimindaba appeal tawkhi loina mihami pung kya chathaduna awaba tahaliba mihapasingbu thidokuna athuba matamda logi oiba cherak pibiu haina sumangna phongdokhi Kuki meter sing ajiri bamgi Harinagar da laiba thong sidok lamlei makha batis laiba police peke amasu mai thadok lamlei ngarang numidang pung mapalom taba matamda Barabektra subdivision ki manungsana Jiri Timaimuk Road GT Road parinda laiba Harinagar da laiba thong haina khangnava yot ki thong achi kuki meter ne jingnaba singa sidok lamlei haire pawasin hai thong achi sidok lamlei habagi manakna pada laiba khunja singna khanglakpadagi Assam Rifles ki kanguda pau pirakhibani haire Pawasi Pangbadagi Assam Rifles Kangu Amana Thong Adugi Fibam Yengsinge Maduda Thongi Mayada Hapa Yot Ke Placing Adu Paktolaga Thong Maka Amadi Anakpa Mafam da Hondokun Thamlamba Thengna Ki Hari AR Ge Kangu Aduna Khutak Thongi Placing Adu Khungat Laga Semjin Sajimbe Thabak Chachake Thong Semjin Bage Thaba Aduda Manak Nakpada Laiva Khunja Singsu Mateng Pangke Hauji Thong Adu Makhatana Lanthok Lanchin Tawba Yare Adubu Engine Pamba Achabu Gari Lanthok Lanchin Tawba Dade Khudong Chadaba Khara Mayoknaba Yare Hari Amarangda ngarang numidang pung ani makaram taba matamda Jiri Timaimuk lambi parinda laiba makha bastis haina khangnariba mafam asida saba police pekel sang amasu documentan singna mai thadok lamlei loinana nomai ram kaya amasu kapsilamle haire Jiri bamda khulnga fa singna paiba license nomai Assam Rifles ki kanguna phajingki badige maya paibi singa saungna mukna bathokre Jiri bamgi matai thangba sarokta laiba khulsing documentan singna nomai amade bong kapsina mai thabagi thabak chatharakriba sigi matungda Ate Kulsing Nangak Sembagi Tabak Lokre, Kulngapa Sing Samdina Kulngapa Get Tabak Chatabau Cray, Sera Asidang Numidam Pung Tarum Tabmatamda, Ziribam Uchato Makaleka de Kulngapa Kunja Burnter Kara, Makoina Private License no Mai Singa Kona Fajinki Badege, Maya Pibi Singa, Sam Rifles and Nigi Marakta Yamna Sauna Mukna Batokre, Pawasin High, Maya Pibi Singa Akamba Yohorok Padege AR na Fajiluba, Kulngapa Kunja Burnter Sing Adudit Hadorake, Adubu makoidagi AR na fajingkiba license no maising adude pitoro haiba yakhide maduda khoichang naraba maya paibi singna fajingkiba no maising adu pitok triva fawa AR gi gari adu chapayar haina pungkoi koisinina athingba thamke pungkhara muknaraba matungna AR kanguna fajingkiba license no maising adu amu hana khusinarake masigi matungda AR gi gari athingba thamlamba adu komthoktuna mausagi phibam da hanjilakki haire Jiri Bamki Miyoi Chatru Hena Assam Kaja District Changjapam Lauduna Lady Jiri Bam the Hauji Oreba Piba Machina Maram Odaga Jiri Bamgi Miyoi Chatru Hena Hokiba Numi Marini Dagi Assam Kaja District Tunga Tunga Mama Pumping the Changjapam Laudun Lady Hena Police Ki Report Aman Hare Kaja District Police Ki SP Numa Mahatta Ki Matung Ina Lanjenariba Singi Marakta Ayambana Kazarge Lakhipur area the Lainare Jiri Bam the Hauji Oreba Piba Machi Yenglaga Instead ani gilona bangam khaida ahemba police amade commando sing thamduna security ki ahemba chiking thorang lakhatre lanjenari basing asige tungamba lefam ama hojimaki oina leitrabasu makhoi gi damakta chiking thorang lokhale haina numana phongdoke lojina Assam gi Lakhipur gi MLA Kusip Raina Manipur gi irang achi de nungaita ba phongdopaga lojina hairiba irang achina Assam gi kajada akaiba pide haina phongdoke haina India Today NE da tawba report aman hairi